ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯔꯥꯏ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯅꯤꯌꯣꯝ ꯀꯥꯏꯅ ꯁꯥꯖꯤꯜꯂꯝꯕ ꯇꯦꯂꯤꯄꯦꯊꯤ ꯗꯨꯀꯥꯟ 5 ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯦꯂꯤꯁꯤꯡꯅ ꯖꯤꯁꯤꯕꯤꯗ ꯑꯩꯈꯣꯏ ꯏꯕꯤꯛꯁꯟ ꯂꯥꯛꯄ ꯖꯤꯁꯤꯕꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯅꯨꯡ ꯊꯣꯝꯖꯤꯜꯂꯛꯇꯅ ꯑꯆꯧꯕ ꯃꯨꯛꯅꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯖꯤꯁꯤꯕꯤꯒꯤ ꯃꯤꯡꯁꯤꯅꯁꯨ ꯀꯥꯏꯈ꯭ꯔꯦ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩꯗ ꯑꯩꯈꯣꯏ ꯇꯦꯂꯤꯁꯤꯡꯅ ꯂꯝ ꯈꯣꯞꯆꯜꯂꯝꯗꯨꯅ ꯁꯥꯖꯤꯜꯂꯝꯕ ꯗꯨꯀꯥꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯕꯤꯛꯁꯟ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯏꯕꯤꯛꯁꯟ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤꯁꯨ ꯑꯩꯈꯣꯏ ꯆꯥꯎꯅꯁꯨ ꯎꯪꯈꯠꯅꯕꯁꯨ ꯂꯩꯈ꯭ꯔꯦ ꯉꯔꯥꯡꯗꯨꯗ ꯑꯗꯨꯒ ꯏꯕꯤꯛꯁꯟ ꯂꯥꯛꯏꯕ ꯖꯒꯥꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯊꯣꯛꯂꯛꯑꯒ ꯏꯕꯤꯛꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯕꯒꯤꯁꯨ ꯆꯥꯎꯅ ꯃꯨꯛꯅꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯦꯁꯁꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯁꯨ ꯍꯥꯏꯔꯤ ꯀꯣꯔꯠꯇꯁꯨ ꯆꯦ ꯂꯩꯔꯤ ꯍꯥꯏꯔꯤ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯔꯠꯇ ꯀꯦꯁ ꯊꯥꯡꯒꯠꯅꯈꯤꯕꯅꯣ ꯅꯤꯌꯣꯝ ꯀꯥꯏꯅ ꯁꯥꯖꯤꯜꯂꯝꯕ ꯗꯦꯜꯂꯤꯒꯤ ꯗꯨꯀꯥꯟ 5 ꯁꯤꯗꯣꯛꯈꯤꯕꯁꯤꯁꯨ ꯃꯈꯣꯏꯗ ꯑꯆꯧꯕ ꯌꯥꯅꯤꯡꯗꯕꯁꯨ ꯄꯣꯛꯏ ꯖꯒꯥꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯖꯒꯥꯁꯤꯗ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯁꯨ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤ ꯑꯃꯇꯪꯅ ꯆꯪꯉꯨꯕ ꯃꯇꯝꯗ ꯀꯗꯥꯏꯗꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯒꯤ ꯁꯨꯝꯕꯁꯨ ꯋꯥꯍꯪ ꯄꯥꯍꯪꯁꯤꯁꯨ ꯑꯩꯈꯣꯏ ꯂꯥꯛꯏ ꯑꯣꯖꯥ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯏꯕꯤꯛꯁꯟ ꯂꯥꯛꯏꯕ ꯒꯥꯔꯤꯐꯥꯎꯗ ꯊ꯭ꯔꯦꯠ ꯇꯧꯔꯒ ꯅꯨꯡ ꯊꯣꯝꯖꯤꯜꯂꯛꯇꯅ ꯃꯤꯡꯖꯦꯜ ꯊꯨꯒꯥꯏꯕ ꯉꯝꯖꯜꯂꯛꯏꯕꯁꯤ ꯑꯣꯖꯥ ꯃꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣই ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯁꯨꯝ ꯀꯔꯝꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯕꯅꯣ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯂꯥꯁ ꯑꯣꯏꯅ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯁꯤ ꯗꯤꯐ꯭ꯔꯦꯟ ꯃꯤ ꯃꯈꯜ ꯈꯔ ꯂꯩꯔꯦ ꯑꯩꯈꯣꯏꯁꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯧ ꯃꯄꯨ ꯀꯩꯅꯣ ꯌꯣꯡꯅ ꯇꯥꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣ ꯏꯄꯥ ꯏꯄꯨ ꯄꯨꯔꯝꯗꯥꯏꯅꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯃꯅꯤꯡ ꯍꯟꯈ꯭ꯔꯦ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯍꯥꯏꯕ ꯅꯠꯆꯗꯦꯀꯣ ꯂꯩꯃꯤꯟꯅꯕ ꯌꯥꯏ ꯅꯨꯡꯁꯤꯅꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯒꯗꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯕꯨ ꯂꯣꯒꯤ ꯃꯊꯛꯇꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯁꯦ ꯂꯣ ꯍꯥꯏꯕꯁꯤ ꯂꯥꯛꯀꯥꯟꯗꯗꯤ ꯉꯁꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯏꯟꯗꯤꯌꯥꯅ ꯄꯥꯜꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝꯗꯨꯅ ꯂꯣꯗꯨꯅ ꯑꯩꯈꯣꯏ ꯆꯂꯥꯏꯔꯒ ꯆꯠꯂꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯀꯣ ꯑꯗꯨꯅ ꯕꯤꯌꯣꯟ ꯂꯣꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯁꯤ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯗꯥꯏꯔꯦꯛꯇꯤꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯂꯥꯛꯑꯕ ꯗꯥꯏꯔꯦꯛꯁꯟꯗꯨ ꯐꯥꯎꯕꯗ ꯆꯦꯂꯦꯟꯖꯤꯡ ꯇꯧꯔꯒ ꯁꯥꯏ ꯑꯦꯔꯤꯌꯥ ꯅꯨꯡ ꯊꯣꯝꯖꯤꯟꯕ ꯀꯥꯎꯁꯟꯕ ꯑꯗꯒꯤ ꯉꯔꯥꯡꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯈꯨꯠꯅ ꯊꯥꯈꯤꯕ ꯄꯥꯎꯁꯨ ꯑꯗꯨꯝ ꯂꯩ ꯀꯥꯏꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯖꯩꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅꯁꯨ ꯑꯩꯈꯣꯏ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯋꯦꯜ ꯐꯥꯔꯝ ꯗꯤꯁꯤꯖꯟ ꯂꯧꯕ ꯑꯃ ꯆꯪꯉꯦ ꯀꯣ ꯃꯁꯤ ꯂꯩꯃꯤꯟꯅꯒꯨꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯀꯣ ꯅꯨꯡꯁꯤꯅꯁꯤ ꯂꯩꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯧꯅꯤꯡꯕ ꯇꯧꯖꯧꯅꯦꯒ ꯍꯥꯏꯕ ꯋꯥꯁꯨ ꯁꯝꯇꯥꯏꯝꯁ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯏꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯑꯩꯁꯦ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯒ ꯑꯃꯦꯔꯤꯀꯥꯟ ꯁꯤꯇꯤꯖꯟ ꯑꯣꯜꯂꯦ ꯍꯥꯏꯗꯅꯁꯨ ꯀꯩꯅꯣ ꯍꯦꯛꯇ ꯑꯩꯅ ꯍꯦꯛꯇ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗ ꯀꯩꯅꯣ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯃꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯗ ꯑꯩꯅ ꯑꯃꯦꯔꯤꯀꯥ ꯆꯠꯂꯒ ꯑꯃꯦꯔꯤꯀꯥ ꯁꯤꯇꯤꯖꯟ ꯑꯣꯜꯂꯒ ꯂꯩꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯃꯦꯔꯤꯀꯥꯗ ꯑꯩꯅ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯂꯩꯗꯅ ꯄꯩꯁꯥ ꯄꯥꯏꯗꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯑꯃꯦꯔꯤꯀꯥꯒꯤ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯑꯗꯨ ꯄꯥꯔꯠ ꯑꯃꯅꯤꯀꯣ ꯑꯗꯨꯁꯨ ꯕꯤꯌꯣꯟ ꯑꯃꯦꯔꯤꯀꯥꯒꯤ ꯆꯠꯂꯤꯕ ꯁꯤꯁꯇꯦꯝ ꯂꯣꯒꯤ ꯃꯅꯨꯡꯗ ꯌꯧꯖꯕ ꯄꯣꯠ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯩꯅ ꯗꯦꯜꯂꯤ ꯆꯠꯂꯀꯥꯟꯗ ꯗꯦꯜꯂꯤꯗ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯗꯅ ꯂꯝ ꯂꯩꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯑꯩ ꯀꯔꯣꯔꯄꯇꯤꯅꯤ ꯍꯥꯏꯗꯅꯁꯨ ꯑꯩꯅ ꯂꯝ ꯃꯌꯥꯝ ꯂꯩꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯁꯨ ꯀꯣ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯁꯤ ꯌꯥꯔꯣꯏꯗ ꯌꯥꯒꯗ꯭ꯔꯅꯦ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯦꯅꯤꯋꯥꯟ ꯀꯅꯥꯒꯨꯝꯕ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯂꯥꯛꯑꯒ ꯂꯩꯕꯤꯕꯗꯣ ꯑꯗꯣ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯤꯌꯣꯕ ꯀꯣ ꯂꯩꯕꯗꯣ ꯑꯩꯈꯣই ꯂꯩꯒꯅꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯤꯡꯖꯔꯣꯏꯑꯕꯀꯣ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯒꯅꯦꯕꯀꯣ ꯃꯥꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯒꯅꯦꯕ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯂꯩꯀꯥꯏꯗ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯀꯗꯧꯕꯅꯤ ꯑꯩꯅ ꯉꯝꯃꯦꯗꯅ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯖꯒꯥ ꯑꯃ ꯂꯩꯁꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤꯁꯇꯦꯝ ꯂꯩꯀꯥꯏꯗꯨꯒꯤ ꯀꯩꯅꯣ ꯏꯟꯚꯥꯏꯔꯟꯃꯦꯟꯗꯣ ꯈꯪꯗꯅ ꯍꯦꯛꯇ ꯑꯩꯅ ꯍꯦꯛꯇ ꯌꯨ ꯗꯨꯀꯥꯟ ꯍꯥꯡꯖꯤꯟꯗꯅ ꯑꯗꯒꯤ ꯍꯦꯛꯇ ꯕꯥꯔ ꯍꯥꯡꯖꯤꯟꯗꯅ ꯑꯗꯒꯤ ꯍꯦꯛꯇ ꯄꯥꯔꯂꯔ ꯍꯥꯡꯖꯤꯟꯗꯅ ꯑꯩꯅ ꯇꯧꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯃꯥꯒꯤ ꯆꯠꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯂꯩꯅꯔꯤꯕ ꯃꯅꯨꯡꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯨꯒꯤ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯗꯨꯒꯤ ꯆꯠꯅꯕꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯂꯩꯖꯒꯅꯦꯕꯀꯣ ꯑꯩꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯅꯁꯨ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯑꯩꯅ ꯃꯤꯒꯤ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯖꯒꯥꯗꯨꯃꯗ ꯃꯤꯒꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯁꯤꯜꯂꯨꯕꯗꯤ ꯌꯥꯔꯣꯏꯗ ꯑꯩꯅ ꯍꯥꯏꯖꯩ ꯑꯥꯊ꯭ꯔꯃꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯇꯦꯂꯤꯄꯇꯤꯗ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯨ ꯃꯉꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯈꯤꯇꯪ ꯂꯩꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯂꯩꯀꯥꯏ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯨꯒꯤ ꯑꯣꯏꯕ ꯂꯩꯀꯥꯏꯗꯨꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯗꯨꯁꯨ ꯈꯔ ꯈꯪꯅ ꯑꯩꯈꯣꯏ ꯂꯣꯏ ꯏꯟꯅꯕ ꯇꯥꯏꯀꯣ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯀꯣ ꯑꯗꯨꯅ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯅꯁꯨ ꯃꯉꯥꯏ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅꯁꯨ ꯑꯩꯒꯤ ꯂꯩꯀꯥꯏꯗꯨꯗ ꯃꯤ ꯂꯥꯛꯄꯗꯣ ꯑꯩꯅ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯃꯦꯟ ꯍꯟꯊꯅ ꯌꯦꯡꯕꯁꯨ ꯌꯥꯔꯣꯏꯀꯣ ꯆꯠꯅꯕꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯇꯥꯏ ꯃꯣꯏꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯦ ꯏꯟꯚꯥꯏꯔꯟꯃꯦꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯆꯠꯅ ꯂꯣꯟꯆꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯏꯁꯥꯒꯤ ꯀꯜꯆꯔ ꯏꯁꯥꯒꯤ ꯏꯊꯤꯛꯁ ꯏꯁꯥꯒꯤ ꯐꯤꯂꯣꯁꯣꯐꯤ ꯏꯁꯥꯒꯤ ꯂꯣꯟꯆꯠ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯆꯠꯅ ꯂꯣꯟꯆꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯔꯤꯕ
진작 하이로 더기 hingi living style 하이로 셰프 사바 하이로 everything 그디 뭐시 마기 레이저로 이 에리아 두기 마뚱이나 우리 샷다 마타네 오자라 그쇼고 아두고 뭐 야म punjala 간다 네바 파자바 인디아 세미제 너로 culture 더 오이로 마기 loan 더 오이로 마이크 더 오이로 샷다 이브리 티니움 더 오이로 아두고 뭐 야म 두기 마기 스테이션 샷다 이브리 티니움 야m도 bloom 더 마뚱다 고 사우th 인디아 샷다 이브리 티니움 아마 고 north 샷다 이브리 아마 east sana bana west sana bana north east india sana ibana ma na ta haji pramani ko asma sana ibana yam ni punjala kan da fajagra manipur gi fajagra india gi dum ba ya na fajaba dum country singol ai ne ko ana sai area si da pang tau to ba hinabi usira da ba hinabi yak ta khoina hari ya ga dong na habi chanabi ma khoi sum u ba se asi phate duna asi ta chenai tar ga de khoi laibiri mi kangbu sing na ju ko ukhan mun khanda batai aduwa laimine me khoi me am ju khon mun khanda aching ba chuk ba logi matungina isagi local environment gi matungina rawhin tor batung dai khoi wangang ju khoi tom dai permani ko an sai khoi taja matam dang sai khoina sagi hajiti amna chakon matamina ojara ke so kai no to bugi su kudak da bhai loi matam moire ko ngang thok na ko dang sagi ngak tang gi ai ga ojara ke so ka pen da ba ai ga na ko mi ko pen da gi wang chang na matam da hol manipur si ko sagi to ni to ga hai ba wang chang ko adagi den noi manipur gi mi noi khong gi khomo ga to wang chang ko suku mo ji phatte ba ko da ka dona masi ai khoi nakan ka na lai no nakan ka ri lai no thoina to gang to lai ba kushno khoi haning ma lakhre ba ko adona lai nei ba ta ki manipur gi situation je ai khoi masi ngang sana ba do oiro to thor po do oiro ai khoi je ngasai gi ai khoi manipur je sahi lishing mari mangai puari lai ba ipa ai puna ning thau para ngak charam ba ko ethnic community masing kunsa mari na khunda min ba ko jati khudum na pula lai ba ya na phajagra ba du gum apik state na man ha ba ko do phai ko ana ngarang na handa lakshinaraga khoi khudam na se cookie da sai sai cookie da paning e ba ko mo ya khoi paning mo hon de jar ga tilli gi ba position ni chamane ba po do ko ngasai hekta lakshilaga na taga phone hekta kano sakne ha ya da su lai ba ko ko ajini na nukshin lai mina si government es pa logi matung ina government na magi directive tor amina yarin da lai do yam lem thok to ko su kai de ba ko lem na ma do officially court sat kera lem na dharna pham gera mai na committee authority chala ori sana gera sana bi ko su kai de ba da akoi akan na ding singna bagi wang sanga man ba adagi hekta ya jane ha bagi wang sang man por ma khoi u ba se masi phata lai ba da ko dona asagi ajuti nuai na manipur ri haje akoi chai lising mari mai puari lai ba jibu khoi mema da cookie khara na kara ni father len ga jin na mai mama pa gi lamni ga hin da ko sulo ka ima lebak manipur ga na sana lebak manipur ga na thon na ima lebak manipur ga na masi mut pu yaroi mang bu yaroi pune himile da uni ga na masi chai lising mari ma sal na ipai pu ding thom ya na khuyek pina da masi da ai ba siron pina da india ga masi ta na masi na pu sa pu to no ga pe da ma du ma ma lai stream ya lai ba sakida loi na ko fo ga na da la ko khura jin ekta ga de ka dare ngayok cha pu da lai ni noi di ga to silagan da po do si tang to sibu sana bi ya ko la ba ana manipur je ing ta phan jai tar ga di lo lai bani lo gi ma kha ta khoi loi lai si lo gi ma kram ta lai roi duna lai bi teli gi du ba sinau ma yam ju ko hai jin ngi se khoi gi lai min ri bu khunda min ri furu sing ju ko hai jin ngi si es pa lo gi ma tun thabok to biu ko oi ba ta phajana gyan ta na khoi swengam lai na ta na khona biu ko nung sin na es pa lo na lai ba directive lo na pi ba direction do ai khoi krai da kari ho ba lai lo legally kai thina ba lai legally kai hai ba lai ji khai yeng bi kan da sai ka hai ni ingna china khoi lai no hona ji adu na ta ba da sai oi ba ta gi la na chaki to mo u ra na ba khoi phatte lai min na ji chamin na ji nung simin na ji adu bu beyond logi ma kha khoi lai ji adu logi ma kha da lai ba na ta na isa gi launched chanabi sai culture sai philosophy ko dharma then loina ma sa gi tongan ba loi lai jama ta ne duna isa gi chanari ba leibak si da chana launched ama lai jari khoi tongan ko ai khoi chana launched se kamaina ingdage kamaina se ingdage no in view hamna chete ko mo in view atai mayam in view hamna chete tawu tawu system dum de khoina nga khom change na trai haje ado ada chana rai ada nuai na rai america da si tawi ado france na do tawi russia na tawi goa da ekta meman ta da na mathong hong da na pi ni ba mathong hong da na sing iru jamine hai da na ko sai de to ya bra ne jara ke shoko chana bi ham sai to na chana bi jari pramani ko ado khoi ji goa tho ji foreign tho ja na aduna part mani pramani ko ado bu isagi phije chakcha chana launched wang changang khoi chana bi ham dharma ham jari to na ko ado me am ji khara mai gi dharma da chab choro shukai de dharma du gi marum du da khoi chana ri bani tinyo ko ai pa bu thambira ma chana ni tinyo ne khang chana ga da wang changang da khoi ta pa da na provocation o do mo nga na gum si ko logi ma tu khoi thok to na si lo na pire direction khoi inji honor to si ngak si ko ado pin da bole ga na legally adum to hum to pa nga na hum to pa na bi ko shukai de ko
ꯑꯗꯨ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯝꯃ ꯆꯠꯈꯤꯅꯕ ꯂꯝꯕꯤ ꯑꯃ ꯄꯨꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯗꯅꯕ ꯑꯄꯤꯜ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ